mayam pumnamakna Granny horror game hairiba game asigi maramda khangbiramlagani amadi tabiramlagani haiduna khanjai. Hauji game asi mi ayambagi marakta yamna pamnana sanari. Makhoi mayam adugi marakta Rahim kouba nupa macha amasu game asibu yamna pamjana sanarami. Chahi 13 fariba Rahim numit chupa game asibu sanaduna leirami. Amadi mi amatagi wa taramde. Mahaki mamaga mapaga du mahaki matawadu ubada yamna saurami. Maramdi mahak hauzik lairik pabada mapugning adu amata sanglamde. Rahim nong manong magi Granny game aduda edit chuba horaklami. Nong manong thangama Rahim na Granny game sanaduna leiringaida mahaki mobile adu ikhang khangutana khangmun mutki. Mahak na phone adubu on tawnaba yamna kanna honarami. Adubu phone adu on tawba yaramde. Maduda Rahimna mahaki mobile phone adugi battery adu loiramlani haiduna khalami amadi mahaki upu manungdagi charger adu lokthokya haiduna fabungdagi haugalami. Matang aduda mahakna mahaki ka adu tamna kanakuma malakpagum tawrami. Maduda mahakna mahaki ka adugi thong adu hangdoktuna yenglubada mahaki ka adugi manakta amadi akoibada kanamata leiba uramde. Mado ubada Rahimna ka adugi thong adu thingchalami amadi upudagi charger adu lokthoklaga mahaki phone adu charge tawrami. Charger aduda phone adu charge tawraba matungda mahakna muka mahaki phone adu on tawnaraba honarami. Adubu phone adu on tawba yaramde. Rahimna mahaki mobile adu on tawge haidun honaringaida ikhang khangutana mahaki ka adugi thong adu khangang hangdoklaklami amadi masa mathomta tapna thingjinki. Mado ubada Rahim kina ka adugi thong aduda yengduna leirami. Matang aduda mahakna thong adugi manakta hetuna leiramba mixel aduda mami ama taaduna leiba urami. Ka adugi mai adu muthatpana maram oibana mahak mami adubu mayek sengna ubu fanglamde. Adubu Rahimna mixel adugi manakta changsinduna yenglubada mahakna ukibadu mahak thajaba ngamlamde amadi masa pumbagi tu adu chap yunglami. Mixel aduda mahakna hanubi ama leptuna leiba urami. Hanubi adugi mami adu ngosok ngaurami. Machinda isu khara chentharaklami amadi hanubi adugi maithong aduda yamna akiba minok amasu yaurami. Mado ubada Rahim ngaihaktangi oinadi mafam aduda chap leptuna leirami amadi hanubi adu ubada mami adu kuptaba makai munna yengduna leirami. Matang aduda mahakna hanubi adu mixel adugi manungdagi thoklaknaba yamna kanna honaba urami. Hanubi aduna mahaki makud adu mixel manungdagi Rahim tamna thindoklaklami. Matang aduda Rahim masa adu kanakumamana kanna chinglakpagum tawrami. Mahak uchinna china mafam adudagi chelaktuna fabung mathakta kakhalami amadi faijup supchinduna tumina leirami. Ngaihaktangi oinadi mahak mahaki ka adugi manungda kanamata leitabagum malami. Amadi mahakna faijubadu mamaidagi chingtharami. Adubu mahakna hanubi adu mahaki hek mamangda malangda paiduna leptuna leiramba thengnaki. Hanubi aduna ikang khangutana Rahimgi makhori adu kanna pairaklami amadi mahaki sanglaba khujing aduna kanna khotpa horaklami. Rahim lauki haituna yamna kanna honarami. Adubu laubagi khunjal adu fau thoglamde. Mahak makhong makhud adu nathokna naba yamna kanna nomduna leirami. Matang aduda Rahim yamna kanna honaraba matungda kanna lauraklami. Mahakna laubagi khonjal adu tabada mahaki mamaga mapaga adu chenduna mahaki ka manungda changlaklami. Adubu makhoina Rahimgi ka manungda changlaktuna yenglubada Rahim fabungda hiptuna tumduna leirami amadi mahak tumna lautuna leiramba thengnaki. Mado ubada Rahimgi mamana mahakpu tumbadagi haudoklami amadi mahakna ukiba singadu mamangda ukiba ngaktani haiduna hairami. Adubu Rahimgi mama wa nganglamadagi khangleplepki. Maramdi Rahimgi mamana mahaki mangaksamda kanagumamana tasengna maki khujingna khotkibagi dakfam taaduna leiramba thingnaki. Numit adudagi Rahimna horror game sanaba thadoklami. Adomna kari khalli Rahim tasengna maki mahakna ukiba singadu mamangda ukiba oiramgadra amadi karigumba mamang oiragadi mahaki ngaksamda taramliba khujinggi dakfam adu kadaidagi lakhibano. Adomsu horror game sanaraba matungda akiba mangbibra commenta soitena haibiramo. Facebook ta Manipuri horror story gi Facebook page fu follow tobiramo. Loinana karigumba wari asu mayamna pambi taragadi channel asibu subscribe tobiramo amadi video asibu like and share amam ta tobiramo.
Mathanggi video da amuk unarasi habsiga loinana yangkopam loyang anbana mayam pumnamukti kainabagi yathang nizari.